Jari SKTV की मणिपुर पाऊ येंगबिरी पुमनमकपु खुंद्राकपम सनातोम्बी न तराम नोकचरी अहानबदा मरुइब पाऊ यूनियन होम मिनिस्टर की मकोक थोंगबा ऑफिशियल सिंह याउना मणिपुर की इरांग मतांगदा अहानबा ओइना मैतै अमदी कुकी पुना दिल्लीदा मिफम पांगथोखरे ngasi New Delhi da kuki amasung maitai gi CSO singi mihut singa wari sanakiba adu Minister of Home Affairs ki mong manana ba sin bathaong ni haina COCOMI na maral sirakli lamgi wahau da khana chaina batholak padagi konsa khulgi village chief amadi chairman yauna kunja kaya furak padagi rims amadi khulkhul PHC da laikanakre Lamdam masta sizinariba loan ningtina ngak senduna thamdana ba Manipur lengakna language policy ama semba matok dai haina Professor Naurim Joy Kumar na phongdurakli Amasung Manipur dasu WAF amendment bill bu yaning da phongdurakli bill asigi mayokta all Manipur Mighty Pangal Club organization na hayang khongjang tangsingani hai Haujik pau sandok na bijari. Chahi ani fazil laklaba Manipur gi irang asigi waroisin ama purak na bagi pandamda ngasi maitai amadi kuki furuk ki tongan ba CSO singa loinana Ministry of Home Affairs ki makok tongba official kaya yauna Delhi da mifam pangtokre. Panbay abadi Home Ministry na khangal lakpagi matung inna amuko amadi Fox ki luchingba kaya ngarang Delhi da thungkibani. Amuko gi maikai dagi lobasigi President Fairojam Nando Luang lobasigi advisor Ito Tongram amasung Danavilai Shramna Sarugyari Aduga Fox ki Maikai Dagina Lubasigi President in charge BM Saha spokesperson KH Joni amasung Ngangbam Jamson Kumanna Sarugyari Nakalamaromda Kukijogi Maikai Dagisu Kukijo Council Mar NP Kotu Amadi Jomi Council ge Apunba Mihut Nipana Saba Kangbu Amana Ngarang Delhi da Thungkibaga loinana mifamasida Sarugyaki Home Ministry ki Maikai dagi North East ki advisor AK Mirshana Luchingduna Ministry ki official sing amadi Intelligence Bureau ki official sing shu sarukyaduna ayuki pung taramathoy tabadagi pangthokpa haukiba mifam aduda Maitai ki Maikai dagi point taruk thamduna irang asigi waroisin purak anaba taksin ki hairi Maitai ki Maikai dagi thamkiba point taruk adugi manungda atoppa kanglup ki miyoi singda target tawduna irang thokhananaba hotnariba singi mathakta administration ki Maikai dagi akanba thabak lokhatpa Governor na laukalakpa kutlai surrender tawbagi khongthangda saugatpaga loinana miyamgi marakta pukning lumna lainanaba makhata na saugatpa National Highway amadi State Highway singda miyamna chathok chasin tawbada yadriba asi khangduna highway sing mahausa gumna mathau tawhanbada administration da mateng pangsinba irangasna maram oiraga ngasi fawba lanjen aduna leiriba singbu masa masagi mafamda hanjinbada government na laurakpa khongthangda taramna okpa Irangasina maram oiraga chawkhat thaurangi lamda sotha hauraba mafam sing ahenba mityeng changtuna thabak paikhatnanaba governor da appeal tawba amadi Ministry of Home Affairs ka loinana community ani gi marakta makhata na wari watai sanaduna resolution purakpa haiba wafam thamki hairi Ministry na nakalani gi wafam taraba matung ahanbagi oina solution puraknanaba lambi yatpa haubo oina mathakta palliba point taruk asida mapung oina Ministry gi Maikai dagi wafam puthoraki Adumoinama Kuki Jogi Mihut Singna Yaning Daba Amadi Mapung Fana Cooperation Piki Daba AK Misha Amadi Ministry Official Sing Penaki de Hairi Handak the Loishin Kiba Parliament Kimi from the Union Home Minister na Fongdokiba Wafambu Legitimize Taunanaba Tawong Oina Sem Saraba Wari Sanabagi Tawong ni Haina Ministry of Home Affairs na Tawdang Logduna ngasi New Delhi da Kuki amasung Maitegi CSO Singi Mihut Singa Wari Sanakiba adubu Coordinating Committee on Manipur Integrity COCOMI na Pendapa Fongdorakli COCOMI gi IPR Subcommittee gi Convener Laikhuram Jayanta na Thadorakiba Cherol Amada Home Minister Amit Sahana Parliament Mifamda Manipur gi Irang asi Maitai amasung Kuki gi marakta thokpa ethnic conflict ni amadi Maitai na ST listed chanbagi matangda High Court na pikiba Directive tagi haurakibani haiba wafam sing adu chummi haiba taknanaba sem saraba mifam amani Center na Kuki Kulai Paiba singbu season naduna chathariba proxy war amasung chin Kuki narco terrorist sing na chatharakliba cross border terrorism sing na thainanaba center na hotnari
Irang asi hek haurakpadagi hauna atubada loisinanaba asengba achumba thabak amata center na paikhalaktri. Irang asi Thokhaliba singi matakta action lokatlu haiba yadana center na leithokli maramaduna wahan thok leiba asengba dialogue amagidamak state asigi mafam pumnamakta rule of law lehengadabani chingi saruk singda tauningbata tauriba su militant group sing laksingadabani amadi su agreement handokadabani highway sing athingba thamjinduna irang sagatlaga santi gi lambi thugaina na bahotnaba sing chapchaba para tambigadabani highway sing yauna maru oiba lambi singda miyambu safana chatpa ngamhangadabani irang asigi asengba haurakpagi maram nathairoidabani chin kuki narco terrorist network amasung tokhai taningbagi manglanda thabak tauriba sing thabak lokatgadabani loinana su group sing gi yaka yenglaga thabak tauriba MLA sing amadi makoi gi wangang loi sing thinggadabani center gi divide and rule policy lepkadabani hairaduna wakhal taraba leipak asigi citizen singna asengba achumba adu khangbigadabani loinana achumba da yumfam oiraga santi hanjilaknaba hotnabada COCOMI na taramna okani hairi Kangpokpi district ki Leimakong police station ki manung chana leiba konsa khulda thangnana leiriba kuki khul singi marakta lamgi wahogda nauhongnana muknabagi thaudokta konsa khulgi village chief amadi chairman yauna kunja kaya furakpadagi rims hospital da laiketnakre thaudok aduda kuki singna fubadagi soklaba konsa khul village ki chief Amson Abonmai chahi yangkai ga manga apokpa leikhidraba Alampu Abonmai amasung village chairman Adam Dirinamai chahi nifuga manga apokpagi mingna Tombo Dirinamai gi hakchangi fibam kaya da sokpadagi Rims Hospital da laikatnari atopa kharana Kurkul PHC da pukhatuna layengki hairi SKTV News na fangba pawda khana chainabagi thaudok asi ngasi numit yungba pung 12 rom taba adwaida thokibani hairi Konsakhul gi khunja singna Konsakhul amasung Faijang Beles ki marakta leiba sarukta yumfam thonanaba leipak kotuna semlingaida Lailon Baifai Kuki Beles Harautel Kuki Khul amadi Faijang Kuki Beles yauna akoibada leiriba Kuki Beles ki khunja sing khutlai matik chana paiduna laklaga makhoi gi lanmi ni haiduna fuba haurakpani hairi tawdog adu gi paw hek fangbaga security force sing changsinduna asokpa sing adu Leimakong arm headquarter fauba puthoraklaba matung khunja singna Rims Hospital da amuk pukhalaktuna laikatnari Ningsing bayabadi Konsakhul Village amasung Lailong Baifai Kuki Village ki marakta ngaihak leitana lamgi wahogda khana chainabagi tawdog thoktuna leikibani Rims laikatnari ba Konsakhul gi asokpa sing asi COCOMI gi convener kurai jama tawbana luchingba mihit kangbu amana hakthengnana yengsinki Nakalamoromda asokpa singbu yengsinba lakiba Rongmai Naga Council Imphal gi by chairman Athon Gangmai na paumi singda fongdok rakpada Wakhal khantabangam daba amagi matogumna kuki furup singna itattattana khuttaraktuna laman khumbagi fibam da laklagadi pamdaba achobalanjau ama thoklakpa yabagi fibam da lakani haiki Masisi ita thajadna konsa khunda koi kuki senau singna koi lengmai khun gi chief amadi moi gi chairman da khutha bigna hoje hostanda yam kanna narag lai masi koi Rongmai Naga Council gi saitigi kandan tawi maramdi handak ke koi metaiga kukiya si Iran thokpa sida handak si kai inta batap thawsala kadran myam ka khallamani adubu ita thajadna ngasi sumaina kari maramdi gino koi sena khandraga so koi marakta Iran sano thokpiya ba monga sumaina koi nagagi marom pari senau sing khunja sing da sumaina fuiba se koi Rongmai Naga Council na yaring de pende mase sugum mase tawbigino haibase koi kuki senau singda koi wafamje thamjabani Nakalamoromda kuki singna khunda ba El Faijang Harautel Lailon Baifai Kuki Beles yauna akoibida leiriba khul amadi Konsakhul gi marakta yetnaduna leiriba singi mafams asi ngalingai matamdagi ipaipu singna pamlo uduna khundaramba mafam asida Konsakhul gi miyoi singna JCV sizinaduna village chief ki ayaba yaudana tawningbata tawba yaroi isagi khul isana ngakchagani maduda thoklakpa afafatagi tekchak pomba Konsakhul amadi Manipur lengakna pugadabani haina kuki singna social media da thorakpa video clip amada fongdorakli makoina makatana fongdorakpada kuki amadi Konsakhul gi marakta yetnaduna leiriba mafam asida Konsakhul gi miyoi singna kuki khul gi village chief ki ayaba yaudana tawningbata tawba JCP sizinaduna leipak tawthokpa asi yaningde mafam asi pamlo uduna ipaipu singna khunda leitaramba mafam amani aduga Konsakhul gi miyoi singna chatuna haijaba yaba haijaraba fauba JCP sizinaduna leipak temthokpa leptri
Panbay abadi tha asigi anida district magistrate Kangpokpina thokiba order gi matung ina district asigi Kangchup Geljang subdivision gi manung channa leiriba Konsakhul Konsaram Harautel amasung El Faijangi mafam singda law and order da kairakpa santi thugaiduna miyam gi punsi amasung lanthumda mangtak pathorpa yabagi akibelei haiduna SP Kangpokpida report pi kibani madugi matung ina hairiba khul ahum asigi mafam singda public curfew thamlakhibani Karamwai Pega, Leilon Kunkara Ategi Kunda Pomni, Masima Pom Asida, Banlo Sing Aduda, Equina Pesa Tan Pomni, Sima Pom Asi Hanadegi, Ipu Ipa Haktadegi, Kundaram Libama Pomni, Aduga, Ipu Ipa Sing My Kayasu, Mung Pomni. Masi Equi Lamsida, Huzik Power, Gonsaram Singna, Chief Ki Ayaba Yaudana. Moina Huzik Power Equi Lamsida, Husi Rasida, Toning Batoba, JCB Kayapura to Natang but Toriba Tabak Asi Equi Yaning Day. Huzik Power Tabak Lip the Base Uba the Equi Missenare, Equi Pukning Pende, Hawayam Nai, Pukning Yam Nungaite, Moina Tabak Toning Batoba Yaba, Aduga Equina Karima Tasotova, the Base Carigino, Equi Pukning Pende, Aduna Equi Lamsi, Equi Ayaba Yaudana, Huzin Matit Mapau, so Equi, Liam Nakanamata Sumuna Bitoi. Matung Manauda Sigi Lamgi Todo Asida, Gonsaramga, Equini Gitaraxida, Karigumba Matung the Asoiba, Apanba Kaya Yauner Adi, Gonsaramgi members, Oiro, Aduga, government of Manipur, Noi Anina responsibility Loga Davani. Indian National Trust for Art and Cultural Heritage Intact Manipur Chapter Amadi Rongmai Literature Society na sinduna intangible cultural heritage, folklore and oral tradition of the indigenous Rongmai community of Manipur haibe hiramda International Mother Language Day Observance 2025 ki thoram Jawaharlal Nehru Manipur Dance Academy da pangthokre loina ngasi ki thoram adugi atoiba mitunglen oigedaba hanagi Chief Minister Nongthongbam Birenna audio recording ki khutangda wafam thamlakhi thoram aduga mari leinana Manipur University gi hanagi History Department gi Professor Naurem Joy Kumar na fongdok rakpada lamdamas te sizinari ba loan bu ningtina ngak senduna thamna ba Manipur lengak na language policy ama semba mathau tai matam gi matung ina ahongba kaya ama laklabasu chokot pagi lambida manglom da changsilabasu aikhoi gi puari di kaufam thokte amadi isa gi loan nat hongna loan chat khudingmak ngak na thamba mathau tai furup amana amagi loan bu thak wangna ikai khumnagadabani haiki Mapan ni biga wari sama tanda magi language do wari sama se masih akhirnya masih amna sakut tapi lo lagi tendensi se tahu di increase like anything maduna masih tendensi kari do heli mainly because of his or her economic position aduna aina khanja badadi long se sakut han hype tagani I think we must have our own economic power aduna akhirnya sakni bagi state yosal badamdani important language will be nowhere better gi state la badamdari ai language darkar hoidi but I want to put people to make language that are over here. So this is the question. Nakalamaromda Thoromaduda Atoiba Mitunglen Oina Saruk Yagadaba Hanagi Chief Minister Nongthongbam Birenna Saruk Yaba Ngamdrabasu Mahangna Tharakpa audio recording amada Thoromaduga Marilenen Haikibada Lamdamaste Hingminariba Yellow Furup Singi Magi Ladyba Lonbu Mutkidana Bahonarakliba Kongtang Lokalakliba Asi Tagatli Asigumba Mahurul the Gileraklaba Pukailan Gayasibu Semgat Sagatpa Yokatuna Tambagi Tangai Fadaba Amani Haina Lowi Thoromasibu Mai Park Nanaba Pangtok Nabahonariba Intact Manipur Chapter Amadi Rongmai Literature Society Bu Tagat Pafungdoki Yamna Tangaba Ekogi Magi Gadorba language Magi Zati Singiba Adugumba possible Yokanaba Honabidi Badugumba Simbi language ba Rongmai sinau singa to intact in sinau punama prima yamaro na ki Rongmai si yawi si literature society adu inta ai animaku ke thamoi degi kai khunba thagat chabodo khungduksari hairi ba sugumba indigenous ki oiba maihoron degi laira bai koi gi ichelina mayam gi pukai language punamok se samgat sagat minaba yokunu thaminaba Natun Taminaba Sepagi Yamatangai Kadaba Amani Hanalozi. Parliament passed Okiba WAF Amendment Bill 2025 ki Mayokta Hayang Islam lining chatpa Maite Pangal Taba Mafam Singda Namaz Paba Amadi like Khoiramba Loiraga Kongjang Silagani Haina All Manipur Maite Pangal Club Organization Ampako gi President
Yumkhaibam Hayatur Rahmanna Fongdorakli ngasi New Chekon de leiba organization asigi office ta pangthokiba paugi mifam amada Yumkhaibam Hayatur Rahmanna makataraduna tha asigi ahum dafam kiba parliament ki mifam na pass tawkiba bill asina Islam lining chatpa furup singda kanaba pigadra haina khalamba adugi ona tainabada Islam lining chatpa furup singdana hena akaiba piragani maramasna hayang maitei pangal taba mafam singda ayuki namaz paba amadi lai khoiramba loiraga thoraktuna amata oina bill asigi mayokta khongjang changsilaba matung Manipur gi governor amadi India gi president memorandum amasu pisilagani haiki wafa MML bill 2024-25 sila akanda Islam lining chachai ba ikoida yam hena afaba khudong sabu oirakadra haidin khalubni madugi ona tainabada Islam lining chaliba aikoigi fruit sing natabada atopa community sing yaushalaga haibadi jati amada respect pinaraga magi culture amadi magi dharma adubu ikai khumnaraga yamna nusi chanana leminariba aduda amada cross oina yaushalaga aikoide hena nuaitaba थोड़े याबगे अकीब से अखोय फावरे वाफा MML बिल 2024-25 असिबो अखोय ओपोज तौजरे हाइबो ओपोज तौरिबसे फ्यूचर के खल्ला कांदा अखोय हेना नुसिनबो पुरकनी हाइबगे दमते अखोय ओपोज तौबनी मरमदि बिल सिगी मनुंग दे यावइबो मचाकसेना अखोय दि यंथिना लप याबगे अकीबसे अखोय दे फावरे अदुन मरम ओरे कांदा लमदन सिदा लेमिनरिबा कुप चा इराइचा खुदिमंगना बिल सिगु जाति बिजाति खाइदन मनुंग हंजिन नैनबिरगा पाबीरा कांदा Islam lining chaliba miyochina billasiga mayok lebi basi sumi lali haibu sumyam nainabi Amaromda Parliament handak pass tawkraba Wharf Amendment Bill 2025 asi Islam lining chatpasingi mayoktani Union Home Minister amasung Prime Minister gi manglan fudita mangjong chongba tagani haina Kanglaipak Minority Welfare Organization KMWO Manipurna haidi KMWO gi President MD Nasir Khan na ngasi thokpa cherol amana bill asi pass tawraba matungda leipak aste leiriba furup kanglup khudingmak Hindu lining da onthok nanaba thaurang tawrokpa asi oithok loi Islam lining chatpa singi yenglaga athubada bill asi reject tawgadabani Manipur da leiriba furup khudingmak maruoina Muslim singna irang pamde maitei amadi kuki gi marakta chahi ani gi maya da thokliba irang loishin bangam dringaida leipak aste leiriba Islam lining chatpa singda amuk khut tharakpa asi lepkadabani haina cherol aduna hairi One Nation, One Religion haiba BJP gi agenda thabakta onthokpagi mami Wharf Board Amendment Bill 2025 ta chauna tare haina wabagai constituency gi social activist Sakir Ahamna pendaba wafam fongdorakli ngasi Manipur Press Club ki Kaubru Hall da pangthokiba pawgi mifam amada Sakir na makha taraduna hai community amagi aningba apamba wata dana supnam sason gi maongda law semduna parliament pass tokiba haibasi community amada Akuba mit yang bani haina lawi BJP lengang na tauning bata tauduna democracy bu aran baromda sizinaba leptri India amadi Pakistan partition taukibada India gi Muslim singna India gi damakta lepkibani chahi kayadagi hingmin naraklaba furup masel gi marakta triple taraklaba CAA CAB na maram oiraga tension kaya sagatpagi machak ohelakpani masigi matakta handakta pass tawrokba Wharf Board Amendment Bill asina maram oiraga Muslim singda ka hena nungaidana bagi machak ohelli non-Muslim bu Islam lining gi independent body oiriba Wharf Board ta haplaga karamna Muslim gi welfare gi damak semba bill ni haribano Manipur da khundariba maitei pangal lakh ahum henbagi pukning da forum gadaba nungaitaba sing adu khanthana hanagi chief minister nongthongbam birena bill asigi matang da magi social media platform da react tawrokpa asi laibok tibani furup macha singbu langoi chans lakna ba honarakliba BJP lenga ki thawong asi Manipur gi apikpa furup singbu muthat nanaba thabak chatharakloi haningai leite asigumba bill asigi mayokta aikoi amatta oina lepminasi haiki अखोई हाना सीएम सर एन बिरेन सिंह बिल अफबरा फतबरा करीमत खंथदब मान मोंगदा मणिपुर पांगल मुस्लिम इस्लाम लाख अहुम मरिसिगी करंबा रिएक्शन लाकदगे करंबा फीलिंग फावरंगदबगे इखन खंदना बिल अदुबु थागलप मान मोंगदा याम हराव तयाम बगलोइन वेलकम तौरपगी सोशल मीडिया दा थेंगनजै मतांगसिदे आइना सर एन बिरेन सिंह दा हंजनिंगबदी मणिपुर दा पांगल लाख अहुम मरी असिगी करीमत खनबीद्रबरा मैतै इस्नावसिंग अमदि कुकी इस्नावसिंग अंगप मोंगदा अवाब तारिङै तांजासदा अनतर कम्युनिटी अमसो अवाब फब्द ताननब सिल्लब्रा हाइबसी
ꯑꯩꯍꯥꯛ ꯍꯪꯖꯅꯤꯡꯉꯤ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯥꯡꯒꯜ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯗ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯄꯤꯔꯛꯎ ꯁꯦꯝꯂꯛꯂꯤꯕ ꯄꯣꯂꯤꯁꯤ ꯁꯦꯝꯂꯛꯂꯤꯕ ꯂꯣꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯌꯦꯡ ꯃꯩꯇꯩ ꯏꯆꯤꯟꯅꯥꯎꯁꯤꯡꯁꯨ ꯑꯣꯔ ꯀꯨꯀꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯣꯔ ꯅꯥꯒꯥ ꯋꯥꯠꯑꯦꯚꯔ ꯃꯥꯏꯅꯣꯔꯤꯇꯤꯁ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ 1 by 1 ꯂꯣꯏꯁꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯩꯈꯣꯏꯗꯗꯤ ꯐꯥꯎꯕ ꯍꯧꯔꯦ इस्लाम लाइनिंग चटपसिंगी सेंगलबा अमदी मरुओइबा लाइरिक कुरान बु मई थादुना फेसबुक ता वीडियो अपलोड तौरकपने हाइबा नुपा अमा खोइ साउनरबा मियामना फुबदगी लेखिद्रे हाइरी पुलिसतगी फंगबा पाउगी मतुंग इना ताबदा अकीबा फावरबा थौदोक अदु ngarang नुमिदांग वाइरम पुंग 3:10 लोम ताबदा यारेपो पुलिस स्टेशन गे मनुंग चनबा यारेपो बामोन लेकाइ दे थोकिबनी थौदोक अदु लेखिद्रबा मियोय अदुदी यारेपो के क्रू मखा लेकाइ दगी MD Imran Chahi Kunge Taruk Apokpa Laikhidraba MD Aziruddin Kawi Haidi Ngarang Nungtil Imran Haidi ba Miyoi Asina Yaripok ke Kruda Leiba Gwarok Chingi Mafam Amada Leiraga Quran Paiduna Wangang Laba Matung Mafam Adu Maktada Quran Adu Maithabagi video ama Masana Facebook ta upload Torukpadagi Miyamna Unakibani Di Beirut Haiba Facebook account Namadagi Laikhidraba Miyoi Asina Aigi Ming Imran Kawi Aina Paidiba Si Quran ni Aikoi Muslim gi Holy Quran Taibung Semba Mapu Mahakna Dunya Sida Ahan Basemba Matamda Loiba Faubagi Ihan Ahan Basemba Hobadagi Loiba Faubagi Wari Loinama Quranas de Iraga Dunyas de Tarak Krabani Aibu Semba Mapu Aduna Masigi Matamasi Loire Quranasi Maitharo Aduga Haina Wang Nganglaba upload Torokibani Hairi Amaromda praise na Mafamadagi Fangba Paugi Matung ina Facebook ta upload Toroko video Adu Unabadagi Yamlaba Miyam Horuktuna Mapu Koiti Tiraga Faraba Matungda Fubadagi Lakidabani Taudogasigi Pauhek Fangbaga Yarepok Police ki Osina Luchingba Tim Amana Laktuna Mioy Adugi Kongul Lirakpada Lakidaba Mioy Adugi Hakchang Adu Bamo Lekai Mathak Oli Leraki Turel Mapanda Masada Mafi Amata Tongdana Taraga Leramba Tengna Kibani Ngarang Numidang Atengbada Manipur Police ki forensic expert Tim Laktuna Yengsilaba Matung Hakchang Adu Lokalaga Postmortem Gidamak Janimski Mirel Sangda Thamkri Haidi Directorate of Printing and Stationery Manipur na sinduna Chingmairong Dalaiba Hotel Classic Granta the Manipur Gazette and its importance haiba hiramda nongmagi oiba seminar ama pangthokre seminar adugi technical session da Manipur University Law Department gi head professor Y Premanandana importance of Gazette and law DMU gi associate professor Dr Arambam Noni Maitaina political history and importance of Gazette and Satyajit Bureau Chief UNI Imphal na Gazette and Media Reporting aduga Professor CH Ibohal HOD Library and Information Science MU na Gazette and Library Science ki matangda sugaina wafam kaya thamki loinana Printing and Stationery Manipur gi matangda short documentary amasu utki Toromaduga Mari Lenana IT and MD Manipur Beverage Corporation Limited ki Secretary TH Kiran Kumar na Fongduk kibada Directorate of Printing and Stationery na Gazette pu digitize tawduna miyam da fanghan bahaiba asi afaba khongthang amani Gazette haiba asi laingaki department amadi makoktongba officer khaknatana scholar amadi advocate sing dasu yamna maru oiba machak ama oiri web page ta changduna Gazette amagi lamai ama namthokpada lupa ani changli subscribe tawbadana thada lupa chahum piduna department na hard copy piri masigi mahuta subscribe tawbada miyoi amadagi lupa chama chani laurabadi Gazette mathau taba miyoi kaya leiba maramna subscribe tawbagi masing henkalaktuna department gi oinasu achoba senfam ama lakpangamgani haiki अखोइना खंगबा अमदी खंगदबा मयाम अमले फ्री दा यंगन बजे करी काइगे who are subscribers अदोइदी माचे नंबगी पैसा दु असोना कंदा माइ पोस्ट को हंदरनी so this is one of the suggestion सरकार की एम्प्लॉय में आमजिसु up to a particular rank it is a holy cow ने चाहि में दमागी लाखदब सब्सक्राइबर लिसिंग खरा फिक्स ता अदुम लानी लुपा चनी चनी दम अदुम ला अदो मागी cost benefit analysis so I exactly मागी machine दने ले जमीना खान रे we feel that it is more user friendly कुछ हाइरिबा gadgets मणिपुरी gadgets अखोइना अतोपा सेंट्रल गवर्नमेंट की लिंक कम तकी तौरगा चंग यंग द पैसा की तरह है अखोइ सेम सिगी प्रिंटिंग एंड स्टेशनरी gadgets ये अखोइ मणिपुरी रे चंग दी लुपा मसाई लुपा अनि नि पीदन जना मदा सेंट्रल गवर्नमेंट की gadget में हम कोई लिस्ट में हम मणिपुर सो दे लिंक कम जाय अदर की चंग को पैसा की तरह है Seminar aduga Mari Lenana Printing and Stationery gi Assistant Director TH Binod Kumar na Fongdok kibada Gazette asi digitize taunanaba hanagi Chief Minister Nongthongbam Birena kumja lising ani taraga mari gi February taraga mari da miyam da sinakre
digitalize tawduna miyam da sinakiba gazette adu kumja lising amaga chamapan yangkai dagi lising aniga supna mari faubagini masida natana kumja lising amaga chamapan nifuga taret lising amaga chamapan nifuga nipan amadi lising amaga chamapan nifuga mapan gi gazette su thidoktuna digitize ta hapchin kre gazette khara thiba khangdana leiramba adu thiba fangle madusu atubada digitize tawduna miyam da fangalagani haiki Ujai koina government press nami se gazette se makalani ni amana Manipur gazette haiba mayam na generally ordinary gazette ka haina mane adu boy koi gi kano dagi Manipur gazette adu weekly publication on Wednesday amana Manipur gazette extraordinary sina publish on any day hatari ko aduna ngasi bauda koina gazette digitize tawrise punna gazette masing se lising nifuga satruk nifunipan 4648 the weekly publication na 7,484 aruga Manipur Gazette extraordinary na 33,164 aruga total number of pages 2,38,172 pages hai koi powda koi upload tawjare digitize tawjare Kaubru kasi haiba kholaw galona New Delhi gi Jantar Mantar da hayang santi gi khongjang ama changsin gani haina Delhi Maitai Coordinating Committee DMCC na Fongdorakli DMCC gi Media Coordinator Naurem Lilina na thadoraki bacharol amana Kaubru haibase Maitai singi horak famni religion amasung culture ga thadoknaba yadraba senglaba laifamlen asida Chatuna lai kurum java fangdaba si chahi ani fazilakle senglaba laifamlen asiga loinana aikoi gi heritage amasung culture ngak tuna thamba haibasi aikoi khuding makki thaudangni maramaduna hayang jangsin gadoriba santi gi khongjang asda Manipur amasung Manipur gi mapanda leiriba ireicha singna sarukya biu hairakli Amanat yata sabro matamda tongan ba sectarian forces inga thingna boholok ba bomb blast tawa ta ga su bakoina security piraga lengna salhali adu maina maitai singna kobru ka ba su kanamtana apan pira ko matamda piri ba kangbu singa do india ye logi mayok ta leibani hailaga sakana phabum thokpani maitai sing natana Manipur mapam khudi makta free movement salana gani hairo bawta adum laba khulai pai ba khoina akoi separate administration natragana UTP ri bawba akoi lamda mim da sape yaroi haina thinga bawda makhoi mathak action to leite laiba akoi kawu gi mafam da khoi chasi lai khrom chasi haibasi gi wafam da akoina jantra mantra da phamgudoriba mifam se pasida lamdam se leibiri ba community khudimak yaubira kanda April gi tang 3 Sunday numit pung amadagi na pung mari makhai bawba jantra mantra da lakpiu Maitai singe senglaba laifam lensing oiriba Kaubru amasung thangjing jingbu kuki singna panghai da haijin duna makoi gi ni haina munna bu hotnari Manipur gi governor bu hullaga ngangla duna Meira Paibis senglaba laifam lensing asida chatuna lai khurumba yana bagi matangda yengsinduna thabak paikhat kani amadi Kaubru amasung thangjingbu ngak senduna thamgani haina fongdok kibada Committee on Tribal Unity Kotuna makoidau thitna ningba kaire Maitai singna kuki jo miyambu ot nei haina lana pauthok laduna makoina haurakkiba irang asigi khudong chaba lauraga lamdam asida makoina tawningbata tawnana ba hotnari Kaubru amasung thangjing jingda Maitai singna chatpa haibasi thokliba irang asi hena lushin hanna bani hairaduna Maitai sing kuki singi mafamda changba yaroi haina kihan khangalakli Charang nariba fibam amadi awabana thallaba matam masida Maitai furupu aranba tahananaba social media yauna Maitai da wangang libasing makata na tawbigano haina Southeast Asia Cultural Organization SEACO na fongdorakli SEACO gi Publicity Secretary Thangjam inauchana khutyak piduna thadoraki bacharol amagi matung inna Maitai macha marakta khuraki inalai saba chak na Maitai gi charaga wana mapandagi lakpa mitop singi hakan janglaga ngangba amadi makoibu Kangkhatpagi maongda wangang libasing asi sagay gi maitan asibani haina laudaba ngamloi haujik thokliba irang asi loishile haiba yadri karamba matamda mitopna kadai fawba khangdana haurak kadabano haiba tamba ngamdri masigi mathakta center na kuki militant sengna laksin batawdri maram chadaba demand kayana lamdam asi tangdu leitadana leiribani fibam asida mitopta hakan jangduna maiteibu aranba tahanaba ngangsak libasing lepiyo hairi Chahi asigi Mars taraga taretagi thiba khangdana leiriba luangthem
Mukesh ke asengba langla langjin puthok piyo haina taksiladuna ngasisu Kaisampat Leimajam Laikai Community Hall da wakat mifam chathakre wakat mifam adu da saruk yakibi Leimajam Laikai Maning Women Welfare Center gi Secretary Paunam Sorojini na phongdok kibada None District ki manung channa laiba Jogjak Tagi Mangkiba Luangte Mukesh bu Security Force na thidoktuna asengba langla langjin puthok piyo PR thamlaba matung center na mask ki nipan dagi free movement lehellagani laukthok kiba matung Luangte Mukesh asi mafam adu da chatkibadagi thiba khangdana leirakibani mafam adumaktada free movement laukthok tringe mamangda miyoi kaya amasu thiba khangdana mangkrabani Central Security Force na ngak senduna leiriba mafam aduda chatkraga karigidamakta thiba khangdana leiribano hangki loinana JAC against the missing of Luangtem Mukesh ki makada loop mari manga khaidoktuna changsilakliba kongjang sing makatana sagutkani haiki Isang kesi sa kesi Jogjang Teklom dani hai Jogjang Teklom se police to lairini Central Force lairini adai da India government na governor na lauthoi tang nipan dagi chatsin loinamak yahalagani ena lauthoi Central Force se amna thamaga adu thonga pangamdraga isa do manghali do hana myama mamangre do tiya thamaba matung dani isa se mangi se adu eraga di langla langjin hobi form ta puthokana thamba se khoi yam pende India government gi kano se yam ningde khoi sumai chung tiam kuina len gi doino khoi tiam kuina thang gi doino habi se ne khoi na thangningi se government da Amaromda sakangdaba singna ngarang ayuk anganbada thangmaiban yumnam laikai da leiba adhikari mayum maipak sanasar magi yungi geta bom thamjil lambabu yaningdaba phongdoktuna TIC club amadi thangmaiban gi Meira Paibis singna lila sing khongnang khongda wakat mifam chathakre khongjang adu damari lenana imoinu Meira Paibi loop ki president ngangom kanan balana hai kibada tangdu leita dana miyam pumba wanaringai jerak asida mafam kayada itatatan nongmai kapsil lambagi thawong asi tawhaningde karigumba yanadaba kharegi damakta bom thamjil lamba asina maram oiraga laikai ese leiriba miyoi sing pakhatnare Yanadaba fana leirabasu wari sanaraga yasananaba puraknaraba hotnabiyu bom thamjinduna lekaida aki akang pibigano haiki ngarang tang mari ge yu angan basida koi lakai da laiba adhikari mayu pak sana sarma gi geta bom mama thamamba kana na no su khangde ko ador so gi Meira Paibi khoi gi maikei da gi haijening base angang school satpa khotpa da bom nai re na pakhatpa thakatpa da ya khoi da su nungnang ba phawba da yana da ba maram kari gumba lairaga kholaga su ko mirakta bom thambi base thamanjaning de do sumaina bom thamjan du base nataba atopa oina wari watai sarga loi san bana hena pa me si aki akhang phawba se khoi da khoi lakai da thohaning de haba All India Coordinated Research Project AICRP ICAR Indian Agricultural Research Institute New Delhi gi meeting makada Cow Imphal gi College of Agriculture AICRP on honeybees and pollinator na Northeast Hills program gi makada promoting scientific beekeeping for livelihood security haibe hiramda ngasidagi hauraga chayol ama chupna chathagadaba training program ama Cow Imphal gi Din Professor Indira Sarangtem na hogdokre iroi sembada laiba College of Agriculture gi conference hall da pangthokiba training program aduda Khoi Upusingsu Yantoki training program asida Imphal East, Imphal West, Thawbal, Bisnupur, Nonei Tamelong, Urkul Kamjong amadi Senapati dagi Lomi Kuntrarom na sarukyaki. Loinena College of Agriculture Cow Imphal gi AICRP gi Principal Investigator Dr. Nilima Karam amadi Bees Professional Arambam Sosetrana Resource Person Sing oina tongan ba topic ta wangangki. Honey is we are only harvesting in olden days, but now we are in a trend of this culturing or rearing of honeybee and their harvesting of honeybee, then byproducts of honeybee. Continuous years we are starting, and when this a creep honeybee comes, then we got some of the startup or some beekeepers friends. Then we started coordinating, and then those who don't know before how to rear, how to do all these techniques, they became knowing and they started producing honeybee. Orishagi R. Sitapur Dalaiba Centurion University of Technology and Management ngarang loishin kiba Third Association of Indian University National Women Student Parliament English ngani kungamari kungamangada SKTV gi news anchor su ODB Manipur University gi MA English ta 4th semester term libi JC Thiam amasung mahakit team na consolation prize laurakle
Leipak asida leiba University kunga taretagi lakpa timna saruk yakiba Youth Parliament aduda Manipur University gi bahut sinduna saruk yakibi JC Thiam MA Political Science da second semester tamlibi Naurem Chelsea amasung Manipur University gi Department of Art Science ki PhD scholar Kundrakpam Nirsanana saruk yaki One Nation, One Election, Uniform Civil Code amasung Telecommunication Act 2023 gi matang yauna tongan behiram singda mai pak na debate tawduna Manipur University ki team adu semi final yorakibani Manipur ki team adu Department of Teacher Education gi Dr. Koizam Sovitana team manager oina luchinki. Fundamental rights. The Uniform Civil Code is not about unity, it is about forced conformity. We proudly claim that the Constitution of India guarantees freedom to religion under Article 25 and 26. Then why, Speaker ma'am, this bill attacks the religious practice of certain communities? Ladies and gentlemen, in a society where arranged marriage are still given preferences and where we have witnessed numerous cases of honor killing, the introduction of such a provision can lead to severe consequences. 2023, the internet suspension extended up to 200 days. Yes, ladies and gentlemen, 200 days. Just imagine we are living in a digitalized world and living in an area where there is no access to internet. Well, ladies and gentlemen, I believe that this is not how a good democratic government should work. Tribal Youth Council Manipur TYCM amasung All College Tribal Student Union Imphal ACTSUI gi oiba mifam amangasi TYCM gi Imphal da leiba office da pangthoktuna hiram kaya da punna thabak tawminana ba haina yanakre mifam adu da khanaraba matung state asida tribal gi issue ama thorakpa matamda TYCM amasung ACTSUI na mateng pangnaduna issue sing loisinana ba hotnaduna tribal sing right amasung interest ngakminna ba education ga mari lena ba issue sing da TYCM na ACTSUI bu mateng pangba haina yanaki masiga loinana TYCM gi education in charge Thangmaingam aungsina ACTSUI gi ya aiga hiram sing asida thabak tawgani hairi Yankai Nipalak Suba Firewalking Festival Jahi asigi oinasu Border Town Moreda tha asigi tang ani dagi haukibaga loinana pangthokli tha asigi tang taraga mathoi fauba festival asi pangthokani Moreda Tamil Singna Englishing amaga chamapan yankai ga mapan gi mamang dagi khundaba haurakkibaga loinana Englishing amaga chamapan humfu matoi gi matamdagi Moreda Sri Angala Prameshwari Sri Muniswar Temple Saba loiraduna Englishing amaga chamapan humfu ga taretagi Firewalking Festival jahi kudingi leptana pangthoktuna lakli Firewalking Festival gi tauram Moreda Englishing amaga chamapan humfu taretagi hauna Moreda leiba Tamil community gi oijarabasu jahi kuding Moreda leminariba Hindu dharma chatpa Maitai Nepali Bihari Myanmar gi mioi kayana lai gi thaugal tawbada sarukyaduna pangthoktuna lakpani kumja lising ani kungu humdoi gi megi tang ahumdagi thoklibe irang na maram oiduna Sri Angala Prameshwari Sri Muniswar Temple ge complex manung da oina numit khudingi puja gi tharom khakta pangthok lagani adumakpu lekai pali punaduna lai khuramba lakpa bhakta singda langar pizabagi thoram hanagum pangthokli festival asigi manung da jahi khudingi numidang da More Town manung da leiba lekai khudingda mai gi chapu pudna chatpa amasung aroiba numita Sunrise Club ki playground da mai net pagi thoram pangthoktuna lakpa adu jahi asigi oinadi pangthoklaroi haina Sri Angala Prameshwari Sri Muneswar Temple Committee gi maigei dagi phongdorakli CRPF Chamaga Yankai Nipan Suba Battalion na Sinduna ngasi Harautel Alpha Jan Belesta Free Medical Camp ama pangthokre Battalion asigi Medical Officer Dr. Kartika Balan amadi unit ki staff sing na loinana pangthokiba camp aduda lakiba khunja singda health checkup tawduna mathau taba hidak langthak kayasu fangan ki hairi Battalion asigi Commandant HH Sanjay Negi na phongdokkibada analayang lamda sothaba mafamda pangthokleba camp asina khunja singda kanaba kaya piba ngamlagani haiki
Lamlong Thongkong Delaiba Artificial Turf Ground da Chatharakliba Taratarelak Suba Manipur State League English ngani kunga mari kunga mga ginga sisana kiba tongan ba ground gi match singda USA Kurai Amadi Nesu Kurai Mai Pakre All Manipur Football Association Imphal Sinu tongan ba team taraga mapan na group ani da sarukyara ka chathariba league asigi ngasi sana kiba ahan ba ground gi humbudra mapan suba league match da USA Kurai na Manipur Police Sport Club MPSC Police Headquarter bu Panjal ani amada thoiki ani suba ground gi Marifu suba league match tana Nesu Kuraina Trau kwa kaitel bu Panjal ahum sinoda thoiki chathariba tournament asigi makhataba match oina hayeng nungtil pung amaga minitara manga tabada Neroka Sangakpam amadi AFC Thawbal Atokpamga lamba tawnaragani Takil Dalaiba Sai NERC ground Chathariba Kunhumdoirak Suba Challenge Cup Veteran Football Tournament English ngani kunga mangagi ngasi sana kiba League Match anida TBSFA Taubungkok amadi kay Samthong FC Mai Pakre Manipur Veteran Football Association MBFA Mapal Kangjebong Imphal na sendora Mars ki tang kunga humdoidi ki Chatharakliba tournament asigi ngasi ahanba ground sana kiba Group A gi League Match ta TBSFA Taubungkok na FLAKT Kwakaitil Terabu Yamna Lakchana Panjal Taret Amada Thoiki Ani Suba Ground ki sana kiba Group B gi League Match na kay Samthong FC na SBFC Sanapati bu Panjal Nipan Amada Thoiki Chathariba tournament asigi makataba match oina hayang nungtil pungani tabada Thawbal FC amadi UVHA Lilong Chajinga ahanba ground da sanaragani nungtil pung ahunga minitara mga tabada Friendship and FC Ningombam amadi Flamya School ga ani Suba ground da sanaragani Rising Youth Organization RYO Moirangkom Bokul Makong Bhakta Arsam Grounda Ngarang digi Hoduna Chathariba Taramatoirak Suba Waikom Ongbi Sarju Bala Devi Memorial Trophy 5A Side Man Open Football Tournament English ngani kunga mangada Puspa FC amadi Atinga FC Mai Paktuna Pre-Quarter Final Changkre RYO Moirangkom Bokul Makong na senduna tongan ba team taraga tarukna sarukyaduna League Cum Knockout basis chathariba tournament asigi ngasi ahan ba ground gi sanakiba match da Puspa FC na Parasmani FC bu kick from penalty mark da Panjal ahum anida thoiduna pre-quarter final changbangam ki loina ngasi numidang wairam pung mga gamakai tabada sanakiba match da na Atinga FC na Linda FC bu Panjal ani sinoda thoiraga pre-quarter final changbangam ki Imphal is district Kong Badobi Lampak Sedo Ground Chathariba Ahanba MNCA Women's Under 23 one-day trophy English ngani kunga mari kunga mangagi ngasisana kiba League Match anida Tau Thangmaiban amadi PCC Kwakaitel Mayai Koibi Mai Pakre Manipur Cricket Association MNCA na sinduna Mars kungani pandigi Chatharakliba cricket tournament asigi ngasi Thangmaiban gi Tau ground da sanakiba ahanba match da Tau Thangmaiban na AKSDO Khangabokpu wicket tareta thoiki Mai Pakraba Tau gi cricketer Kriti Moirang team na player of the match ki manafangki amarom dangasi kongba Dobilampa ki Sedo ground chanakiba ani Super League match na PCC Kwakaitel Mayai Koibina PTRC Patsoibu run yankhaida thoiki Mai Pakraba PCC ki cricketer Heman Lingjen na player of the match ki manafangki Manipur Cricketer Association MNCA na sinduna Chatharakliba anirak suba MNCM Men's Under 23 Haubam Biramangol Singh Memorial Trophy English ngani kunga mari kunga mangagi ngasisana kiba match singda Re Khwai Nagamapal Lamabam Laikai Amka Thaubal Cham Cricket Club Khagempali amadi PTCC Patsoi Patri Mai Pakre tournament asigi ngasisana kiba ahanba league match da Re Khwai Nagamapal Lamabam Laikai na KSDO Kyamkaibu wicket nipanda thoiki ani Super League match sanakiba Amka Thaubal na YPHUC Lalambong Makongbu wicket amada thoiki tournament asigi ngasi sanakiba ahum Super League match tana Cham Cricket Club Khagempali na Sedo Thangmaibanbu wicket mangada maitibapigi mari Super League match sanakibadana PTCC Patsoi Patri na Model Sing Jamai Chunga Makabu run kunda thoiki ngasi sanakiba League match mari aduda Mai Pakraba Regi Nausekpam Manglemba Amkagi Mochimayum MD Yakin Cham Cricket Club ki
Abjal Khan amadi PTCC gi Dominic Moirangtem na Player of the Match ki manasing fangki. Kamong Langoljam Youth Guidance Club Imphal West na sinduna tha asigi ahumdagi hauduna chatharakliba ahumlak suba Men's Open Interbillis Volleyball Tournament English ngani kunga mangada UNT Top Sifai HBA Haigruzam amadi KLYGC Kamong Mai Pakre All Manipur Volleyball Association Ambhagi Mityang Makada KLYGC Ground Pangthokliba Volleyball Tournament asigi ngasi humni chanba numita sanakiba ahanba match da UNT Top Sifaina TYC 10-1 bu set ahum sino da thoiki ani suba match chanakibada HBA Haigruzam na NCK Kamong bu set ahum sino da mighty papiki ahum suba match na KLYGC Kamong na TYC 10-1 bu set ahum sino da thoiki bagalone na mari suba match sanakibadana UNT Top Sifaina YPC Isokpu set ahum sino da maipak pangamki. Uttar Pradesh ki Greater Noida da laiba Shahid Vijay Singh Patik Sport Complex ta tha sigi kunga mathoidi ki kunga taret fauba pangthokadaba tarerak suba Youth Under 19 Men and Women National Boxing Championship English ngani kunga manga gidamak saruk yarunaba Manipur team sem nanaba trial pangthoklagani hairi ngasi Manipur Amateur Boxing Association Mabagi General Secretary PH Danajin athadorok pachirol gi matung inna National Championship asida state asigi mahut siluna bagidamak lakliba tang taragani thoigi ayuk pung taret tabada Kuman Lampak Boxing Arena da trial selection pangthoklagani lunana tha asigi taramathoigi nungtil pung ahum tabada wet on bigi thoram pangthokani hena akupa marol gidamak Mabagi General Secretary digi khanglaba yagani haina cherol aduna makhatarakli. Manipur Badminton Association MBA na sinduna tha asigi taratarittagi DM College campus ta leiba indoor stadium da pangthokadoriba nifuni thoirak suba inter district badminton championship English ngani kunga mangada Imphal West District ki mahut sinana ba trial pangthokadori ngasi Imphal West District Badminton Association gi General Secretary H Sanjeev na thadorok pachirol gi matung inna district adugi badminton trial selection adu tha asigi taraga humdoigi ayuk pung nipan makhai tabada Sangai Pro da leiba Blue Sport Academy da pangthokani trial adu da saruk yaningba sanaroi singna district association gi chairman convener natraga official da tha sigi tarani thoigi ayuk pung tarama thoigi mamang da marilena ba document sing thajilakna na ba khangalakle aroibada maroiba pausing amukka na pijari Union Home Minister gi makok thongba official sing yauna Manipur gi irang matang da ahanbo oina maitai amadi kuki puna Delhi da mifam pangthokre ngasi New Delhi da kuki amasung maitai gi CSO singi mihut singa wari sanaki badu Ministry of Home Affairs ki mawong manana basin ba thaong ni haina COCOMI na maral sirakli Lamgi wahog da khana chaina bathok padagi konsa khulgi village chief amadi chairman yauna kunja kaya furak padagi rims amadi khulkul PIC da like nakre Lamdam masida sizinariba law ningti na ngak senduna thamna ba Manipur lengak na language policy ama semba mathok dai haina Professor Naurim Joy Kumar na phongdorakli Amasung Manipur dasu WAF Amendment Bill bu yaning da phongdorakli bill asigi mayokta All Manipur Mighty Pangal Club Organization na hayang khongjang tangsin kani hai Matang asida bulletin asi loisinjare Manipur miyam gi punsida khwaidigi hena maru oiba state asigi lepak asigi madi malemgi e pau singi damak SKTV News po miyang taduna lebiu pumnamakpu kurumjari